लेरे मैम अम्मा अन्नी अहूम मरी अदुगी मंगा तरुक कारोन के जिम लेबदा कारोन अमा ऑफर फंगे वेजिटेबल सा जाम किनो से हवामा सिंगमु खनगे मैम Hi ma'am. Ma'am ngasi di nung alak pada ko. Andak se hino jam ke si tin cha ma'am ko keto kan. Ado hino se sige jam si sale. Si dalam si ga ma'am ne ini se badin si ga do misi ngap chelo makul oi khuk chelam bana si ga. Ado ga se khuk to na lai se. Si ga khra lai re. Ado ga sina soira mane grinder ta khaira ga ko hino gi tan se ma ado se me to bane ba ko. Ma'am. Ado kamai se ba ngasi blog se hinogi tan sembadagi hauba hauzarage ko myam du makha taba kamai tawba adu myam na du mi nganjarage myam loiba phawba gi video se jengbi ko si soiba ji sonda bulo sona is mai to raga genda da tin cha da basu jawe ba myam se hinogi jam kele do chaba se namdre do hinogi tan do semaga dum chaba yani ba ko hawne ba hino tan du ada ina mamang do hana sengi ba do hana hino jam hakum de hino mo pan gi de kumsi de hino pan manina marang kare aduga chaba loi namdre sumai khara senjelaga sar ge tawni myam adu myam da choi dum share to jarakke yani na se myam ai si je siga hapselaga genda se hapsela han nei khara takalage si jana si bhapaga Chian jeng wasi do. Jeng wasi. Dalai de myam han dei tak pado. Kum ne chukra to le do. Chi ai si se khra gali hori basi asi su pura ma tak thal lage se ko myam kenda de loina. Khoi de chu kui ne sang do aina khra tak pasin do. Si dalai de. Do khra ga mama na tak pi rei. Ado ai si khang sa le ba ko khang si da si se ga na taw rani. Heje lang hak sa laga ko. Adu kai gi tan se hawage matak pa hawre ya ai ju khang de ko haita na taw jabani ko asigi se ne myam asoi bajar se myam dum hai pi ro myam haita na taw jabani ko myam asoi bajar se myam dum hai pi ro ko se dum jelo nang do Kota lagi. Behuri bakra tak kata. Sura ba. Wow, jami he myam. Usi makum nakra to lobas, kakra to lobas, kakra to loba lo kota lagi ko. Jami he myam. Myam hinong gitan. Audori ngasi hita na aina. Myam. Yang minarasi. Dua myam sida pukam sida. Ai pukam je pendo gya. Pukam se mari sida o kadra kham de ko. Pendo ga isi pukam je thau phra tot lani. Lasiga haira ga I pakor da aje kana hinogi tan se. Asiga dum haira ga ko du sara dum phau rani myam. Se ji pendo ga pukam se. Jara khang de ju khang de. Chi myam hinog je maku pukpa namdre ba te. Sita han ba jeng ge to bani kamai to ba sigi han ba se mane ko kum sigi han ba se mane ai ta mamang na ina kam khara di sem ngre ba aga ku ide sem da ba diga brush li tre ko sai ma kuna thau khra kana to re thau li ka dra khungin nap ta na bani ko myam se bukham je ma koi si ma to ro ga si thang da na lai re na ma koi mun na lage pen jin nap ta na bani ba Cheng loi cha tho hi dana aina amuk kha taw bu de san na ga loi cha tho thamiram dana ini brush na ga ta I pon brush ji khoi na di sob suma use taw da bani na lai na le hodre na kuchina pun tam tawre khut pa le da bu na ramya chidai ro ga dai ra ma ja
Sige, hey ho lagi. Dạ. Nam tha rồi ra. Nó than tay. Cái tuổi thì bây giờ rồi này. Tuổi thì vợ người ta trồng lấy đủ rồi. Anh ngã có mấy luôn này. Tha rồi còn một vài này rồi. Thử tháo cho nên tôi. Cái chân nó ủ ra. Hang nữa xem. Katalah tahu. Parah di itu. Tengah paman. Pa apa sini di jatuh di. Dan omongnya. Kau tu di sekitar kau ni tinggal mana? Apa nang kari kita kau loi dalam di mana nang je. Mana tak kaya kacau tak nalang. Cek matum jauh ni. Ada yang itu. Kadang wali ni nang asyik agak kena sini main ni main jalan ni ini ni. Apa yang macam tu kan? Apa yang macam tu? Cuma je. Cumdog dah. Kayak macam tu ni. Mai mesin gaya jauh sih. Itu macam tu lah. Ini macam mana itu montai. Chalo yo bukan mari yo. Macam ada tu chalo. Yang pagi-pagi deh nutan order. Se. Ani seme. Tum je kam ngalo ta. Cama tum jauh ibu. Keno itu ni tu kerja apa mesin jauh tu. Kau yang nak ni. Mesin jauh ni. Kau tahu lah macam tu sontoan tu. Sada ni. Kang betul nungai lagi tu. Itu tu jadi mesin jauh tu ni jadi. Itu. Cek, emang mau lagi? Kemari di sudut. Ini utan siam ragu, malah ibu ni perlu kita tutur. Cakap jadi ngai leh, utan itu tak. Tapi di mana masih sejak sana dah bukan ni apa. Extra leh, besin jatuh sembil. Ya, ada amal dulu. Mutang juga lip kamu aja tu. Terkait. Last bukan mama sih dah leh orang, si me power ke tu bukan kaya surya itu miam deh ngalak ke, yang si miam dah leh deh miam. Amma ani ahum mari
ꯑꯗꯨꯗꯒꯤ 5 6 7 ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯩꯅꯧ ꯑꯀꯦꯟꯕ ꯈꯔꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯣꯟꯅ ꯅꯨꯡꯊꯤꯟꯗ ꯆꯥꯔꯦꯀꯣ ꯌꯥꯝ ꯈꯪꯒꯅꯤꯍꯦ ꯃꯈꯥ ꯄꯀꯥ ꯍꯤꯗꯣꯏ ꯄꯀꯥ ꯃꯌꯥꯝꯗꯗꯤ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯐꯖꯔꯦ ꯑꯗꯨ ꯅꯨꯡꯁꯥꯁꯤ ꯃꯑꯣꯡꯁꯤꯅꯗꯤ ꯃꯥ ꯀꯪꯕꯁꯨ ꯌꯥꯏꯕꯀꯣ ꯅꯨꯡꯁꯥꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯤ ꯖꯦꯅꯝ ꯈꯔ ꯂꯦꯜꯂꯨꯔꯦ ꯉꯁꯤꯁꯦ ꯉꯁꯥꯏ ꯍꯩꯅꯧꯒꯤ ꯇꯟꯒ ꯁꯦꯝꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯥꯒꯩꯁꯦ ꯌꯨꯝ ꯃꯥꯡꯉꯦꯅ ꯄꯥꯎ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝ ꯁꯦꯡ ꯈꯣꯠꯇꯅ ꯀꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯇꯩꯁꯟꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅꯕꯀꯣ ꯑꯗꯨꯒ ꯉꯥ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯖꯦꯅꯝ ꯂꯦꯜꯂꯨꯔꯦ ꯁꯦ ꯀꯩꯅꯣ ꯇꯧꯒꯦꯅ ꯉꯁꯤ ꯄꯀꯧꯔꯥ ꯍꯧꯒꯦꯅꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤ ꯒꯦꯁꯀꯁꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯁꯦ ꯊꯕꯛꯈꯔ ꯀꯜꯂꯦ ꯅꯨꯡꯁꯥꯕꯨꯗꯤ ꯁꯥꯏ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯁꯤꯗꯩ ꯈꯣꯠꯅ ꯂꯣꯏꯔꯦ ꯌꯥꯝꯅꯗꯤ ꯑꯩ ꯄꯀꯧꯔꯥꯒꯤ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏꯅ ꯍꯥꯞꯅ ꯂꯣꯏꯔꯦ ꯁꯤꯁꯦ ꯄꯀꯧꯔꯥꯒꯤ ꯀꯩꯅꯣꯁꯦ ꯇꯣꯠꯁꯜꯂꯒꯦ ꯇꯧꯕꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯇꯣꯠꯁꯜꯂꯅꯦꯕꯀꯣ ꯌꯥꯝ ꯇꯣꯠꯄ ꯍꯧꯒꯠꯂꯦ ꯖꯦꯅꯝ ꯃꯅꯝꯁꯨ ꯅꯝꯃꯦ ꯖꯦꯅꯝꯅꯤ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯍꯥꯟꯕꯗ ꯍꯩꯅꯧꯒꯤ ꯀꯩꯅꯣꯗꯣ ꯁꯦꯝꯃꯝꯃꯦꯕ ꯈꯪꯕ ꯑꯗꯨꯗꯒꯤ ꯂꯣꯏꯔꯛꯄꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯥꯎ ꯂꯥꯛꯑꯦ ꯑꯗꯩ ꯌꯨꯝ ꯁꯦꯡꯗꯣꯛꯑꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯍꯧꯖꯤꯛ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯊꯤꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯧꯔꯅꯤ ꯉꯁꯤꯗꯤ ꯄꯀꯧꯔꯥ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯑꯩ ꯄꯀꯧꯔꯥ ꯍꯧꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯕꯛ ꯁꯥꯊꯤꯅ ꯀꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯌꯨꯛꯇꯒꯤ ꯉꯁꯤꯁꯦ ꯍꯩꯅꯧ ꯌꯥꯝ ꯀꯦꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯍꯩꯅꯧꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯝ ꯆꯥꯁꯨ ꯆꯥꯏ ꯑꯩꯅ ꯀꯨꯏꯔꯦꯕ ꯍꯩꯅꯧꯒꯤ ꯇꯟ ꯍꯧꯕꯁꯦ ꯖꯣꯏꯁꯅꯥꯁꯨ ꯃꯥꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏ ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯀꯗꯤ ꯑꯩꯅ ꯍꯧꯒꯦꯕ ꯑꯗꯣ ꯉꯁꯤꯒꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯕꯅꯦ ꯑꯍꯥꯟꯕ ꯑꯃꯨꯛꯀ ꯍꯧꯕꯗꯣ ꯀꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯉꯁꯤꯁꯦ ꯐꯧꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣই ꯌꯨꯝ ꯃꯥꯡꯕꯒꯤ ꯄꯥꯎꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯨꯝ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦꯕꯀꯣ ꯊꯕꯛꯁꯦ ꯌꯥꯝ ꯀꯜꯂꯦ ꯉꯁꯤ ꯑꯗꯣ ꯉꯥ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯄꯀꯧꯔꯥ ꯊꯣꯡꯒꯦ ꯇꯧꯔꯤ ꯄꯀꯧꯔꯥꯒꯤ ꯇꯂꯥꯄꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯊꯕꯛ ꯁꯥꯊꯤꯅ ꯀꯜꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯍꯧꯒꯠꯂꯦꯕꯀꯣ ꯄꯀꯧꯔꯥꯗꯣ ꯁꯤꯒ ꯍꯧꯒꯠꯂꯦ ꯁꯤ ꯈꯔ ꯑꯃ ꯂꯩꯔꯦ ꯁꯤꯁꯨ ꯀꯥꯗꯩ ꯇꯧꯔꯝꯃꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯄꯀꯧꯔꯥ ꯍꯧꯕꯗꯣ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯟꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎ ꯁꯤꯗ ꯂꯩꯔꯦ ꯍꯥꯎꯅꯕꯗꯤ ꯑꯩꯅ ꯍꯧꯖꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯄꯀꯧꯔꯥ ꯊꯣꯡꯕ ꯉꯁꯤ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯧꯗꯤ ꯁꯧꯒꯠꯂꯦ ꯍꯧꯖꯤꯛ ꯊꯥꯡꯊꯕ ꯌꯥꯔꯅꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯍꯥꯎꯕꯒꯤ ꯑꯍꯥꯎꯕ ꯑꯃꯇ ꯉꯥꯏꯔꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯆꯥꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯍꯩꯅꯧ ꯇꯟꯗꯒꯤ ꯍꯧꯗꯨꯅ ꯄꯀꯧꯔꯥ ꯐꯥꯎꯕ ꯈꯨꯖꯥꯁꯤꯗꯤ ꯃꯌꯥꯝ ꯐꯖꯅ ꯁꯥꯔꯦꯍꯦ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯀꯪꯗ꯭ꯔꯤꯅꯦ ꯃꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯃꯌꯥꯝ ꯗꯥꯔꯤꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯪꯒꯣꯏꯒꯤ ꯇꯤꯡ ꯃꯊꯛꯁꯤꯒꯀꯣ ꯁꯤꯗ ꯑꯃꯨꯛ ꯐꯧꯔꯦ ꯑꯗꯩ ꯌꯦꯡꯉꯨꯗ꯭ꯔꯦꯕ ꯅꯨꯡꯁꯥ ꯈꯔ ꯍꯟꯊꯔꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯊꯥꯡꯊꯔꯒ ꯁꯤ ꯎꯔ ꯃꯌꯥꯝ ꯑꯗ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯀꯧꯔꯥ ꯊꯣꯡꯕꯗꯣ ꯁꯥꯊꯤꯅꯁꯨ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯔꯝꯃꯦ ꯑꯩ ꯍꯩꯅꯧꯁꯦ ꯀꯪꯉꯕ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯦꯕ ꯍꯩꯅꯧꯁꯦ ꯍꯧꯖꯤꯛ ꯗꯥꯔꯤꯗꯒꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯦꯟꯁꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯗꯥꯔꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯁꯥ ꯍꯟꯊꯔꯦ ꯍꯧꯖꯤꯛ ꯁꯪꯒꯣꯏꯒꯤ ꯇꯤꯡ ꯃꯊꯛꯁꯤꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯐꯧꯔꯦꯕꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯍꯥꯏꯊꯔꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯅꯨꯡꯁꯥ ꯁꯥꯕꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯜꯂꯦ ꯆꯠꯄ ꯑꯗꯨꯅꯤ ꯃꯌꯥꯝ
ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯨꯛ ꯆꯥꯛ ꯇꯣꯛꯑꯦ ꯑꯩꯒꯤ ꯍꯩꯅꯧꯒꯤ ꯇꯟꯗꯣ ꯂꯣꯛꯁꯜꯂꯝꯗ꯭ꯔꯦꯕꯀꯣ ꯅꯨꯡꯁꯥ ꯈꯔ ꯂꯩꯔꯦꯅꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯛ ꯕꯖꯥꯔ ꯇꯧꯒꯦ ꯂꯥꯛꯏ ꯑꯗꯣ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯒꯗ ꯂꯩ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯖꯥꯔ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦ ꯅꯨꯡꯁꯥꯁꯨ ꯈꯔ ꯂꯩꯔꯤ ꯃꯌꯥꯝ ꯑꯗ ꯄꯣꯠ ꯆꯩ ꯀꯩꯅꯣ ꯅꯪ ꯂꯩꯗꯣꯏꯗꯣ ꯄꯥꯏꯞ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯕꯖꯥꯔꯁꯨ ꯈꯔ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯒꯗ ꯂꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕ ꯌꯥꯝ ꯄꯣꯠ ꯆꯩ ꯂꯩꯕꯗꯁꯦ ꯌꯧꯔꯦ ꯌꯧꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯣꯠ ꯆꯩꯒ ꯂꯩꯔꯦ ꯑꯗꯨꯒ ꯕꯖꯥꯔꯗꯤ ꯇꯧꯗ꯭ꯔꯤ ꯑꯃꯗ ꯂꯦꯞꯄꯤꯁꯦ ꯁꯤ ꯄꯥꯏꯞꯁꯦ ꯂꯩꯕꯩ ꯋꯥꯔꯤꯅꯦꯕ ꯑꯩꯁꯦ ꯐꯝꯅ ꯂꯩꯔꯤ ꯃꯥ ꯄꯣꯠ ꯆꯩ ꯈꯜꯂꯤ ꯄꯥꯏꯞꯁꯦ ꯀꯃꯥꯏꯅ ꯂꯧꯕ ꯀꯌꯥꯝ ꯂꯧꯕ ꯀꯌꯥꯃꯨꯛ ꯆꯪ ꯍꯥ ꯀꯥꯏ ꯇꯣꯏꯒ ꯀꯔꯤ ꯅꯨꯄꯥ ꯃꯈꯜ ꯃꯥꯡꯗ ꯊꯧꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯟꯅꯔꯒ ꯆꯠꯂꯤꯕꯅꯦꯕ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯌꯦꯅ ꯑꯗꯣ ꯌꯦꯡꯉꯨ ꯁꯤ ꯄꯣꯠ ꯆꯩꯗꯣ ꯑꯗꯨꯒꯅ ꯈꯔ ꯍꯣꯡꯉꯦ ꯑꯗꯨꯒ ꯍꯣꯡꯉꯦ ꯍꯥꯏꯔꯣ ꯍꯥ ꯑꯗꯨꯒ ꯍꯣꯡꯉꯦ ꯍꯥꯏꯔ ꯀꯔꯤ ꯍꯥꯏꯅꯣ ꯑꯐꯕ ꯂꯩ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯂꯦꯞꯄ ꯃꯐꯝꯗꯨꯒ ꯑꯗꯨꯒ ꯆꯪꯉꯨꯔꯒ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ ꯕꯖꯥꯔ ꯇꯧꯔꯦ ꯕꯖꯥꯔ ꯌꯧꯔꯦ ꯑꯁꯤꯅ ꯐꯩ ꯕꯦꯔꯤꯁꯦ ꯈꯔ ꯄꯨꯏꯌꯦ ꯉꯥꯁꯨ ꯆꯥꯗꯃꯤꯅ ꯀꯩꯅꯣꯁꯤꯅ ꯀꯌꯥ ꯀꯥꯔꯣꯟꯁꯤꯗꯤ ꯀꯩꯅꯣꯒꯤ ꯃꯥꯜꯂꯤꯅꯦ ꯂꯣꯀꯦꯜ ꯃꯥꯜꯂꯤ ꯂꯣꯏꯅ देखी देखी मानबो नहीं बसा केजी में फोन लाइन कारण केजी में लेवल कारण में ऑफर फंगे दुनी सुन बाजार चा बाजार दे मैम काकरू फसे फसे ले प्ले पड़े से शिकाप चलो जब पोतम से जाओ री पाइप की कनोनी पाइप ले रख पे ऐसे नहीं आओ हाँ मायने चल हवा सिंग मुखन की मैं क्या है बजे नंग इंडियन ना खाली तो बोले तो कोकोनो आए तो चादरा आलू ने लेबू ने फोन लाए निपासी फोन लाए बाटे बोल को भी दियो ना बाटे बोल दियो ना बोल के बार मन ना এখন আমি মিলি हो ब्रा खांग दे के दूरी खाने भी बाला साइड बाला निगा सिजा जा दे के दूरी मैं खामेन मु लौरे तो मैं तो लौ रोई छिराने इंजान थोंग ले हाते के गिजा दे माई खाली जे फजदे मा खाली सिंगे अब एक खन के बखा में बिजे काम हो जले ना हां ना तो ना को आरे तो ना मन क्या मा ही नते ने करो जा मैम जी हले यूम यौरे कई पोनो से नंगना तौगिरा अदो मैम यूम दे यौरे ममगरे ममगी बखंगौद्रे पोचे अमा कई तौनै दो इन बाजार दगी सिसे परम जाजे खतंग चागा ने जेरबा अदुनि मैम बाजार दु मैम यूम यौरे द बाजार दे तोरबो हिंजाव नापी मैम दो जेर कसिंग सिदा लेरे पैसा बिखरागा आलूगा दुगा बेरी सिदा हिदोंग लेरे अदुगा जिंगा खरागा नेंसी तौरी सरबा मासु यावरी दुगा चकारों दा परो सिका परो चकारों सिदा लेरे तौनु अतै लौथोरैसि जेंगे मामा जेंगे का मामा जेंगे मामा जेंगे सिदा लेरे मैम लौथोरैगे अतै सिनी हरि चाक थोंगनाबा तौरगे दुगा मैम सिदा लेरे इंगसाय फोरमबा हिनौदो जाजी कंगदे हेयंगा फोरदी कंगानी जादी जारे कंगे मैम छे ये हिदना पारी जांगना कंगे इनी मैम कोट बाजार खरा
ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯔꯣꯟ ꯑꯣꯏꯅ ꯉꯧꯔꯦꯕꯀꯣ ꯀꯥꯔꯣꯟ ꯕꯖꯥꯔꯗ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯉꯧꯔꯦ ꯉꯥꯗꯤ ꯆꯥ ꯌꯥꯗꯕꯅꯤꯅ ꯏꯔꯣꯟꯕ ꯑꯃꯒ ꯕꯦꯔꯤꯗꯣ ꯆꯝꯅ ꯑꯗꯨꯝ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯁꯤꯜꯂꯅꯤ ꯉꯁꯤꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯔꯤ ꯏꯔꯣꯝꯕꯁꯤꯗ ꯂꯩꯔꯦ ꯉꯥ ꯌꯥꯎꯗꯅ ꯏꯔꯣꯟꯕꯅꯦꯕꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯆꯥꯕꯒꯤ ꯍꯧꯗꯨꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕꯒꯤ ꯆꯥꯕ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯁꯨ ꯋꯥꯔꯦꯀꯣ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯠꯂꯨ ꯃꯊꯪ ꯀꯔꯤ ꯑꯗꯨꯝ ꯑꯀꯨꯞ ꯑꯇꯥꯏꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯃꯨꯛ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ